Manipur Top 20 News na tungan-tungan ba wala ba source dari lokot jaraga mata-matang di oiba maru oiba ipaw sing patukan khangjai ngasi April ki tang 18 Sunday namit ki maru oiba paw update tawjari ahan bada Chief Minister gi ing tappa porna bagi khongthang da khonglo palhauning ba yaure urkul da chalu bagi nungan bada kasom da micham ani nongoi kapna hatkre Indigenous People for Manipur na Chief Minister da memorandum pisin kre tangkul nagalong amasung how to NP Manipur akan bumong da yang do pungdorpi Sagol balambigi yaring ba kongchat security na tangkai na bhona badam yoi mga sokle mitop khandok chingai da celsius pangthok pa yaru hai ngai cherak sida celsius ki polam sing post office tunglare dijen rani ngomba trong robi amasung gelmol thodoki wathok tokthor kadori april kun ga mga phawba manipur pumbada total shutdown tawrgani imphal dimapur lambi dadi michamna chatpa adumak igok thokli sekmai degi senapati phawba bsf na ngak senduna puramba tokthok lamle kasomda micham ani nongmai na kaptun hat ki babu chief minister na akan momong da condemn tarokrai Pang bagi taong ni NIL sinagani hari. Manipur thukai pun pangbadi atau penghunda saat pikro PAMP. Pau sandung lepi jadi. Ahan bata Imphal Dimapur lambi dadi. Micam nacat pada adumak igok thokli. Sekmai dagi senapati fawba BSF na ngak senduna puramba thok lamle. May 2023 dagi horkiba tamtirba lal asigi godong zawala rutuna. Lal asigi manungda songthorkiba kotu amasung ITLF yauna kuki jo singi CSO singna National Highway number kuntraga tarit Imphal Jiribam amasung National Highway number 2 Imphal Dimapur lambida Mitay sing sa tawsin tawda ating matabak labasu ano balengaki si Minister na Highway sing asida mahuk sagom na chatpa yaragani habagi wapam yamda tungtor palay krabasu Imphal Dimapur lambigidi haugiksu lal nang liba tampaki purup asigi miyoy sing sa tawsin tawda adumak igok togli Manipur daliba National Highway sing di manungda kwaitigi maru oiba highway ani oiba Imphal Jiribam amasung Imphal Dimapur lambida na chatok sasin tawda ena kudong chadabdagi Highway ani si fauduna mahuk sagum sa tok sin tawning ba mahiro sing yauna miyoy kya thor nabasu sa lugu matamda kari karam bakudong sa dawa mayok nagatake kanbadagi hojik phawba chatpung amdre phibum asi mayok naraklagasu tangai fadana highway ani sigi manungdagi Imphal Dimapur lambida sa tok sin tawning ba miyoy sing masing yamna thorpadagi paw si asina kari karam ba pambai sin aduna miyoy sing asina lambi asida sa tok sin tawba yagatagi habagi maram sing tidok lubata matam khargi mamangdagi Imphal Dimapur lambida sa tok sin tawba miyoy sing bu Ningti jina ngak seduna putok pusin toromba BSF ki personnel sinasu tabak asi torom dapat hengare lal asi haruk badagi kuki jogi CSO sing na kudong sabalong duna highway ani sida lal soknari batam pake purup asi gi mioy sing ating batam duna perhalak tabdagi Manipur lengang na matam khargi mamang dagi border security force ki personnel sing da highway sida Imphal dagi Dimapur romda tatning ba mioy sing bu sing mai dagi na senapati phawba squad tawduna tinbagi tabak taholam mani BSF ki personnel sing asina senapati dagi sekmai da amuk halak padana Dimapur rom dagi Imphal yorka tabam mioy sing amuk hanna ngak seduna proponi hari amoromda Rong laubi amasung gelmol thodoki wathok toktor kadawi April kun ga mga phawba Manipur pumbada total shutdown tawrgani hari ha sigi taruk amasung 3 kilo na ba ahing rong laubi awang lekai da bom kapsin duna tumliba bikliba angang ani bu bom machina parmadagi laikidaba angang ani mamabuna sokhan kiba amasung khul asibu ngakpagi tawdang lawriba CRPF na thawsadabagi thokibani hairuna horpa miyam da onsin duna nongmaina kapada misam ahum laikidaba thawdoki yauna sem kiba JSC gi mihut singa Minister amasung Home Minister na lusing balengaki kangbu kapunna ohumlak Unadur wari sana kerbasu mapung fana ya sinaba ngamdabdagi JSC ka lenga ka yana kiba wapam tabak ta ontok lagani haina phongdok jabani na yana kiba sing handokli haina JSC gi ko convener sinam Ajit Kumar phongdok kiba loina na Bisnupur district apun bamara paibigi president Chanambam mai pak tombina April kun ga mga phawba Manipur pumbada total shutdown khongjang changsilagani haina pawmising dalawthokre mitok khandrok tringaida celsius pangthuk yaroi haringai cheraga sida polam sing post office ta thunglare Manipur dagi illegal immigrants sing masak khandokuna khandok jingai gi terekta state asida celsius pangthok yaroi haiduna miam galoina na akan bukhongjang changsilakriba campaign for justice and fair development gi convener tejendra ningombana celsius gi mathau taba polam sing Imphal head office da thunglari haina phongdokre ngasi numit yung bumatungda convener na lusingba campaign asigi team na post office gi godown da yenglubada celsius polam sing asi thengnabani hairi Imphal head office da thunglaba polam sing adudi Imphal east amasung west da celsius pangthok pada sinagadabani haiduna haugi su state asida achobu issue kya may nabadanatna lal asigi jaithing pangduna miyamna tangdu leitaba ngamdri thagok sing asi illegal immigrants sing na thokhan bani haiduna miyamgi ihogdagi tha asigi amadagi pangthokani toromlaba celsius ki thabak yaithokhrabani adubu lakliba august taraga taruk tagi lengang na celsius ki manung channa self enumeration gi thabak haunana ba thorang taruk li haiki maram asina makhatana miyam galena mitop khandok chingaida mikok tibi yaroi habi kholau punna lawminasi khongjang asi warosin pok chingaida celsius ki polam sing post office ta thar kiba asimak laibak tibani hairi amaromdana chief minister gi ingtappa porakna bagi khongthang da khonglo palhoningba yaure urkulda chalubagi
ꯅꯣꯡꯉꯥꯟꯕꯗ ꯀꯁꯣꯝꯗ ꯃꯤꯆꯝ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯤꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯑꯃꯁꯨꯡ ꯊꯥꯗꯣꯛ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯄꯥꯋꯔ ꯌꯥꯎꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯦ 3, 2023ꯗꯒꯤ ꯃꯩꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯕ ꯂꯥꯜ ꯆꯠꯊꯔꯛꯄꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2025ꯇ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯂꯥꯏꯔꯛꯈꯤꯕ ꯄ꯭ꯔꯖꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛꯄꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3, 2026ꯇ ꯂꯧꯊꯣꯛꯂꯒ ꯅꯧꯅ ꯂꯤꯡꯈꯠꯂꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯟꯖꯤꯜꯂꯛꯅꯅꯕ ꯈꯥꯛ ꯋꯥꯡ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯛꯄ ꯈꯣꯡꯊꯥꯡ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯗꯨꯅ ꯈꯣꯡꯂꯧ ꯀꯣꯜꯍꯧꯅꯤꯡꯕ ꯌꯥꯎꯔꯦ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯁꯤꯟ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯂꯤꯇꯥꯟ ꯄꯤꯑꯦꯁꯅ ꯀꯣꯟꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯠ ꯊꯣꯡꯅꯔꯛꯈꯤꯕꯗꯨ ꯂꯦꯞꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯇꯝꯅ ꯆꯠꯈꯤꯕꯇ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯗꯁꯨ ꯆꯪꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯊꯕꯛꯇ ꯇꯦꯡꯕꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯨꯕ ꯃꯇꯨꯡ ꯉꯁꯤ ꯈꯪꯍꯧꯗꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯆꯠꯄ ꯒꯥꯔꯤ 5 ꯇꯝꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ MLAꯁꯤꯡ ꯌꯥꯎꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 4ꯒꯤ ꯑꯌꯨꯛꯇ ꯖꯤꯔꯤꯕꯥꯝ ꯆꯠꯈꯤꯕꯗ ꯅꯠꯇꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ BJPꯒꯤ ꯀꯦꯟꯗꯤꯗꯦꯠꯀꯤ election campaign ta phawba saruk yaroga tha asigi taruktal halakhiba numit ki ahing nungyaidana tronglaubi awang lekai da mapangal kalaba bom ama kapsilatuna imungda mamaga tumina kiba pikliba angang ani bom machina pandada gi laikide aduga angang ani gi mama buna sokhanki jiribam khongchaki matungda chief minister tha asigi tarada ukul district headquarter da naga CSO singna mahakpu taram okpagi thoromda kangku phawna chatlaga saruk yaruba numit tana letana BSF ki personal amasung lamen tu hemba singna nongmai na kaptuna hatpagi thagok sing thoki amaromda sagol melambi gi yaning ba khongchat security na tankhai na ba khona ba mioi manga sokle trong laubi amasung gelmolda pikliba angang ani amasung misam ohum hakiba thagok singbu yaning da khongok tuna miyam na hongnar bu tawduna tangsin narkiba khongjang sigi makha tarpada ngasi su amukona kohar MSF amoba amasung pori laimarol maira paibi apunba manipur ka khusan maduna silaga langsing amasung tera maike gi maira paibi lup kalap singa khusan maduna penda ba maira gi khongchat lakpada security force na tear gas sel sing bakap da tankhai na bona bada mioi manga asok apanangkre ahanbada khongchat asi teraromdagi horaklaga waheng bomlai kai phawba laklaba matungda hanki adubu langjing amadi tera ka thel lomdagi nahungna lakiba miyamga amuk kusumnaduna korambal kaithel tamna lakpagi lambida police na thingbadagi nakal anigi marakta chaung muknaki miyambu tankhai ba security personnel singna ariba pangal putokna tear gas cell sing kapada mioi manga asi sokibani hairi video asibu pawtumbada soi khilan kiba yaw basu ngakpi gani amadi sine asibu subscribe tobi damta thaga pa phongdok sari tung koina miyamgi siba tabu ngamba ojage